ꯐꯔꯦ ꯐꯔꯦ ꯊꯣꯛꯂꯛꯂꯁꯅꯨ ꯇꯧꯕ ꯃꯛꯄꯨ ꯑꯩꯅ ꯊꯥꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯂꯣꯏꯔꯒ ꯊꯣꯛꯂꯛꯂꯕꯗꯤ ꯐꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯍꯤꯗꯥꯛ ꯒꯨꯂꯤꯗꯨ ꯄꯤꯖꯕꯤꯔꯨꯔꯣ ꯑꯗꯣ ꯃꯣꯏ ꯄꯥꯕꯨꯡ ꯏꯕꯨꯡꯗꯣ ꯉꯁꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯅꯤꯅꯅꯦ ꯆꯥꯎꯕꯗꯣ ꯉꯥꯛꯇ ꯊꯥꯈꯣ ꯏꯌꯥꯔꯄꯣꯔꯠꯇ ꯍꯣꯔꯦꯟꯅꯦ ꯑꯃꯨꯛ ꯀꯥꯎꯊꯣꯛꯇꯅ ꯑꯃꯨꯛ ꯂꯩꯔꯨꯅꯤ ꯂꯧꯕꯤꯔꯨꯅꯕ ꯏꯍꯦ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦꯍꯦ ꯍꯣꯏ ꯍꯣꯏ ꯊꯥꯔꯒꯦ ꯊꯥꯔꯒꯦ 이붕어 할락라바라 라오 라오 ꯍꯣꯏ ꯏꯃꯥ ꯑꯩ ꯏꯃꯥꯗ ꯋꯥꯐꯝ ꯑꯃꯇ ꯍꯧꯗꯣꯛꯀꯦ ꯍꯥꯏꯗꯅ ꯈꯜꯂꯝꯂꯤꯕꯅꯤ ꯀꯔꯤ ꯋꯥꯐꯝꯅꯣ ꯏꯆꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯑꯗꯨꯝ ꯍꯥꯏꯌꯣ ꯏꯃꯥ ꯅꯆꯥꯅ ꯍꯧꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯦ ꯄꯨꯝꯅꯃꯛꯀꯤ ꯈꯜꯂꯒ ꯆꯥꯝꯃꯔꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯏꯃꯥꯗ ꯑꯩꯅ ꯍꯧꯗꯣꯛꯂꯤꯕꯅꯤ ꯃꯃꯥꯡꯗꯁꯨ ꯏꯃꯥꯅ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯕꯅꯤ ꯆꯥꯅ ꯌꯥꯈꯤꯗꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤꯅꯦ ꯁꯨꯝ ꯌꯥꯗꯦ ꯍꯥꯏꯗꯅ ꯂꯩꯕꯁꯦ ꯆꯛ ꯇꯧꯔꯛꯄꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯕꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯅꯦ ꯏꯃꯥꯅ ꯑꯍꯟ ꯈꯔ ꯊꯥꯔꯣ ꯑꯗꯨꯒ ꯂꯨꯍꯣꯡꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯁꯤ ꯅꯠꯇꯅ ꯑꯇꯩ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯃꯣꯏꯅ ꯁꯨꯝ ꯎꯁꯤꯠꯇꯕ ꯍꯦꯟꯖꯜꯂꯛꯄꯁꯤꯗ ꯏꯃꯥ ꯅꯆꯥꯁꯨꯅꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯍꯩꯃꯥ ꯑꯁꯦꯡꯕꯒꯤꯔꯣ ꯏꯆꯥꯅ ꯍꯥꯏꯁꯤꯕꯣ ꯏꯃꯥꯗꯤ ꯉꯛꯄꯗ ꯂꯣꯏꯔꯦꯃꯤ ꯑꯁꯦꯡꯕꯩꯅꯦ ꯏꯃꯥ ꯑꯩ ꯑꯝꯇ ꯍꯥꯏꯌꯨꯀꯣ ꯑꯩ ꯐꯤ ꯑꯝꯇ ꯍꯣꯡꯉꯨꯈꯤꯒꯦ ꯑꯩ ꯆꯥꯝꯃꯔꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯋꯥꯐꯝ ꯑꯁꯤꯅ ꯐꯔꯅꯤ ꯈꯟꯗꯅ ꯏꯃꯥꯗ ꯍꯧꯗꯣꯛꯂꯛꯂꯤꯅꯤ ꯑꯩ ꯐꯤ ꯑꯝꯇ ꯍꯣꯡꯉꯨꯒꯦ ꯏꯃꯥ ꯍꯣꯏ ꯍꯣꯏ ꯊꯥꯔꯒꯦ ꯅꯪ ꯈꯨꯔꯥ ꯆꯥꯎꯕꯒꯅꯦ ꯅꯪꯒꯤ ꯈꯨꯔꯥ ꯇꯣꯝꯕꯒ ꯑꯅꯤꯗꯣ ꯍꯦꯛ ꯊꯥꯔꯒ ꯂꯣꯏꯔꯦ ꯃꯊꯥ ꯁꯥꯕ ꯐꯔꯅꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯩꯌꯦꯃꯤ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣꯃꯤ ꯑꯩꯕꯨ ꯃꯪꯒ ꯆꯞ ꯃꯥꯟꯅꯩꯌꯦꯃꯤ ꯁꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯄꯁꯦ ꯏꯁ ꯑꯩꯈꯣꯏ ꯁꯥꯔꯁꯤꯅ ꯃꯔꯣꯜ ꯑꯃ ꯊꯦꯡꯈ꯭ꯔꯦ ꯁꯤꯅ ꯁꯣꯔ ꯍꯣꯟꯗꯦ ꯍꯧꯖꯤꯛꯐꯥꯎꯁꯨ ꯂꯥꯛꯇꯦ ꯄꯨꯡꯁꯤꯕꯨ ꯀꯌꯥ ꯇꯥꯔꯖꯥꯠꯅꯣ 4ꯗꯤ ꯇꯥꯔꯦꯅꯦ ꯄꯨꯡ 4ꯗꯅ ꯌꯧꯔꯛꯀꯅꯤ ꯍꯥꯏꯗꯣ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦꯃꯤ ꯍꯥꯏꯅꯔꯤꯉꯩꯗ ꯄꯥꯏꯔꯛꯈ꯭ꯔꯦꯅꯦ ꯄꯥꯏꯔꯛꯄꯗ ꯉꯥꯏꯔꯤꯗ ꯊꯣꯛꯂꯛꯏꯔꯣꯏ ꯁꯤꯁꯨ ꯉꯥꯏꯔꯦ ꯊꯣꯛꯆꯔꯒ ꯎꯖꯔꯅꯤ ꯃꯔꯥꯏ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯨꯕꯨ ꯑꯩ ꯂꯧꯕ ꯃꯤ ꯊꯥꯈ꯭ꯔꯦꯅ ꯍꯥꯏꯔꯒ ꯃꯤ ꯂꯩꯕꯁꯨ ꯎꯗꯤꯗ ꯊꯣꯛꯑꯒ ꯁ꯭ꯋꯥꯏ ꯐꯥꯎꯗ ꯌꯦꯡꯉꯨꯔꯒꯦ ꯑꯣ ꯊꯣꯛꯂꯛꯑꯦ ꯑꯥꯗ ꯑꯣ ꯁꯤ ꯂꯩꯔꯦ ꯂꯥꯛꯑꯣ ꯏꯁ ꯑꯩꯗꯤ ꯀꯨꯏꯔꯕꯅꯦ ꯉꯥꯏꯕ ꯂꯥꯛꯑꯣ ꯇꯥ ꯆꯥꯎꯕ ꯂꯥꯛꯈꯤꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯃꯥ ꯊꯕꯛ ꯈꯔ ꯂꯩꯌꯦꯅ ꯑꯩ ꯑꯣꯏꯅ ꯆꯠꯂꯨꯔꯣꯅ ꯊꯥꯔꯛꯑꯕ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯁꯦ ꯑꯩꯕꯨ ꯒꯥꯔꯤꯅ ꯊꯦꯡꯉꯝꯕ ꯅꯨꯄꯤꯗꯣ ꯅꯣꯡꯃꯇꯅꯤ ꯆꯠꯂꯨꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯡ 4ꯁꯨ ꯍꯦꯜꯂꯕꯅꯤꯅ ꯊꯦꯡꯉꯕꯅꯤꯅ ꯆꯠꯂꯨꯕꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯒꯦ ꯀꯩꯗꯧꯔꯒꯦ ꯁꯥꯔ ꯀꯩꯁꯨ ꯇꯧꯗꯦꯗ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃꯅꯤ 이붕어 ꯂꯥꯛꯂꯕ꯭ꯔꯥ ꯂꯥꯛꯑꯣ ꯆꯪꯉꯣ ꯏꯄꯥꯗꯤ ꯅꯪꯕꯨ ꯂꯥꯛꯄ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯝꯂꯤꯕꯅꯦ ꯂꯥꯛꯑꯣ ꯄꯥꯕꯣ ꯑꯩꯈꯣꯏ ꯁꯟ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯑꯩꯗꯤ ꯍꯣꯁꯄꯤꯇꯥꯜꯗꯒ ꯂꯩꯔꯝꯗ꯭ꯔꯥꯅ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯌꯨꯝꯗ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯄꯨ ꯌꯨꯝꯗ ꯄꯨꯊꯔꯛꯑꯕ꯭ꯔꯣ ꯅꯪ ꯀꯧꯊꯣꯛꯇ꯭ꯔꯕꯁꯨ ꯑꯗꯨꯝ ꯌꯥꯔꯤꯕꯅꯤ ꯅꯃꯥꯅꯅꯦ ꯐꯣꯟ ꯇꯧꯗꯨꯅ ꯍꯦꯛꯇ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯊꯣꯛꯂꯛꯑꯒꯦ ꯍꯥꯏꯕꯗꯨꯗ ꯂꯥꯛꯑꯅꯨ ꯍꯥꯏꯕꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯨꯝ ꯊꯣꯛꯂꯛꯑꯁꯅꯨ ꯈꯟꯗꯅ ꯂꯩꯔꯕꯅꯤ ꯏꯆꯟꯅꯨꯄꯤꯗꯣ ꯉꯁꯥꯏ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯨꯏ ꯌꯨꯝꯗ ꯑꯗꯨꯝ ꯄꯨꯊꯔꯛꯑꯦ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯡ ꯅꯥꯏꯅ ꯄꯤꯖꯧ ꯍꯥꯏꯗꯅꯅꯦ ꯍꯜꯂꯛꯂꯕꯅꯤ ꯐꯔꯦ ꯂꯥꯛꯂꯕꯅꯤꯅ ꯅꯐꯤ ꯅꯔꯣꯟ ꯀꯥꯇꯣ ꯍꯣꯡꯗꯣꯛꯂꯨꯔꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯥꯕꯨ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯩꯕꯨ ꯑꯝꯇ ꯆꯪꯉꯨꯒꯦ ꯄꯥꯕꯣꯏ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤ ꯐꯤꯕꯝꯁꯤꯕꯣ ꯃꯁꯝ ꯃꯅꯥꯒꯁꯦ ꯏꯐꯥ ꯐꯥꯔꯒ ꯌꯦꯡꯉꯣꯃꯦ ꯃꯁꯥꯒꯁꯦ ꯁꯣꯛꯆꯜꯂꯒ ꯀꯩꯅꯣꯝ ꯇꯧꯁꯜꯂꯝꯃꯦ ꯁꯤꯕꯣ ꯀꯩꯗꯧꯕꯒꯦ ꯌꯥꯎꯔꯖꯥꯠꯅꯣ ꯃꯥꯕꯣ ꯍꯧꯖꯤꯛ ꯂꯥꯛꯏꯔꯣꯗ ꯀꯩꯅꯣ ꯅꯪꯕꯨ ꯅꯁꯥꯒꯁꯨ ꯌꯥꯝ ꯊꯤꯅ ꯐꯤꯕꯝ ꯁꯣꯛꯆꯜꯂꯝꯃꯤꯁꯤꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ खर नाना केदना लेगे हाइदना नाना केनता लेजब इचलना अदुमाय लेरमसे नबुं नुंगाइतेको कईनो नंगना खुंद्रिदुबो समना नाका तो हातोगने नसादो नाना खर केलेम फि होंदोलखि कोई योरपता ngairi नुंगाइते अदुमाय लेबदो कोइदा से आइबुदि नुंगदि नुसिबे जानिको आइदि आइबु सुसिदब्रा हाइना खलमिसिदि चलाइबुदि खनबिबे जानि ओइ पापो इबुंगो संखिबदो थेंनारब्रो थेंनरे मचनुपी की मनाक चंगनी हाइदना चंखिबने करी नो अचा खर लांगबियु चाक लामनोंगनी होय मै पापो माना जानबने हाइदना इनने खेर का हौदना थमबने अय अमता चंगखिको होय चंगो नचानुपी अदुबु हिदा गुली बिजब लोइरब्रो मागी कादा चंगुद्रिब्रो ngасai koina halakpada bijarambado aduda changubodagi changdriye huji amta changlokhige changu matomtane ayam matamda thadokanu wanakta leidunane maki harauna ba karino tawbidana ne leina bo honauko changu ibe manangbu aikhoi lakani kaina makhoi da paw mata hana haikidabarane he aikhoi na makhoi da leirakli basi pung amma mukti helabani ne he iyama phaw halakte ne yum madu ihang tuna adum leine ngai bangam khalak tabadagi halakli basini ne hoina aikoina ngairakli base pung ama helabani kui khraponi mi amata phaw lakte nakoina hana mangjodana kitang hairam labadi phagadabani
ꯑꯗꯨꯁꯨ ꯇꯍꯧꯗ꯭ꯔꯦ ꯇꯥꯗ ꯉꯔꯥꯡꯇꯁꯨ ꯗꯨꯀꯥꯟꯗ ꯄꯣꯠ ꯂꯩꯕꯗ ꯊꯦꯡꯅꯔꯤꯅꯤ ꯃꯤ ꯑꯗꯨꯗꯁꯨ ꯍꯥꯏꯍꯧꯗ꯭ꯔꯤꯕꯅꯤ ꯌꯦꯡꯉꯣ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯔꯝꯒꯅꯤ ꯈꯟꯗꯅ ꯇꯥꯗ ꯑꯅꯤ ꯉꯥꯛꯇ ꯐꯝꯃꯝꯃꯨꯀꯣ ꯆꯥ ꯑꯃꯨꯛꯇ ꯂꯧꯊꯣꯛꯆꯔꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯂꯧꯊꯣꯛꯂꯨꯔꯣ ꯉꯔꯥꯡ ꯍꯦꯛ ꯊꯦꯡꯅꯕꯗꯨꯗ ꯍꯥꯏꯔꯝꯂꯕꯗꯤ ꯉꯁꯤ ꯊꯦꯡꯅꯒꯗꯧꯕ ꯌꯨꯝꯗ ꯂꯩꯔꯝꯂꯣꯏꯗꯤ ꯈꯪꯗꯕꯅꯤꯅ ꯉꯔꯥꯡꯁꯨ ꯚꯥꯞ ꯑꯣꯏꯗꯗꯅ ꯍꯥꯏꯍꯧꯗ꯭ꯔꯤꯅꯦ ꯑꯗꯣ ꯍꯌꯦꯡ ꯇꯥꯗ ꯑꯅꯤꯅ ꯉꯥꯛꯇ ꯆꯠꯄꯤꯔꯣ ꯈꯤꯇꯪ ꯉꯟꯅ ꯑꯩ ꯍꯣꯔꯦꯟꯗꯣ ꯃꯣꯏꯗ ꯍꯧꯗꯣꯛꯂꯒꯦ ꯋꯥꯐꯝꯁꯦ ꯑꯗꯨꯒꯅꯦ ꯍꯌꯦꯡ ꯑꯌꯨꯛ ꯍꯦꯛ ꯆꯠꯄꯤꯔꯣ ꯆꯥ ꯑꯃꯨꯛꯇ ꯂꯧꯊꯣꯛꯆꯔꯨꯈꯤꯒꯦ ꯇꯥꯗ ꯑꯅꯤ ꯉꯥꯛꯇ ꯐꯝꯕꯤꯔꯝꯃꯣ ꯃꯣꯏ ꯃꯌꯨꯝꯗ ꯑꯣꯏꯅ ꯗꯥꯏꯔꯦꯛꯇ ꯊꯧꯖꯜꯂꯒꯦꯗ ꯑꯦ ꯑꯩꯅ ꯃꯌꯨꯝꯗ ꯆꯪꯒꯦ ꯍꯥꯏꯁꯤꯗꯤ ꯃꯥꯗꯤ ꯑꯁꯤꯗ ꯐꯝꯃ ꯂꯩꯔꯤꯅꯦ ꯀꯅꯥ ꯉꯥꯏꯖꯥꯅꯣ ꯁꯥꯏ ꯃꯇꯥꯏꯁꯤꯗ ꯁꯥꯏ ꯇꯧꯔ ꯈꯥꯝꯃꯒ ꯍꯪꯉꯒꯦ ꯑꯩꯈꯣꯏ ꯃꯥꯗꯨꯕꯨ ꯉꯔꯥꯡ ꯑꯕꯤ ꯑꯩꯈꯣꯏꯗ ꯑꯍꯟ ꯈꯔ ꯊꯥꯎꯑꯣꯅ ꯍꯥꯏꯕꯗꯨꯕꯨ ꯊꯥꯔꯝꯗꯣꯏꯖꯥꯠꯂꯥ ꯑꯩ ꯉꯁꯤꯗꯤ ꯉꯟꯅ ꯆꯠꯂꯦ ꯃꯤꯇꯤꯡ ꯂꯩꯌꯦꯅ ꯀꯩꯝ ꯈꯪꯗ꯭ꯔꯦ ꯇꯨꯃꯥꯗ ꯍꯪꯉ ꯈꯪꯕ ꯍꯥꯏꯗꯨꯅꯤ ꯍꯥꯏꯃ ꯍꯜꯂꯛꯑꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯂꯥꯛꯑꯣ ꯏꯃꯥ ꯑꯩꯗꯤ ꯉꯁꯥꯏ ꯉꯟꯅ ꯆꯠꯈꯤꯗꯅ ꯀꯩꯝ ꯈꯪꯗ꯭ꯔꯦ ꯑꯕꯤ ꯑꯩꯈꯣꯏꯗ ꯑꯍꯟ ꯊꯥꯅꯤ ꯍꯥꯏꯕꯗꯨ ꯊꯥꯔꯨꯔꯕꯣ ꯍꯣ ꯑꯩꯈꯣꯏꯅ ꯁꯣꯏꯕꯅꯦ ꯉꯔꯥꯡꯅꯅꯦ ꯉꯁꯤꯗꯣ ꯃꯤ ꯊꯥꯔꯛꯀꯦ हायदना हायरमदि फादौफा अदुसु हायहौद्रे नंग खुरा अनिदो चले अदुगा मी मत लेरमद्रे मोय कुइना गाये थबक चतनागिबा यावरिब्रा कइदौबखै यावरबनो खंगद्रे अदुनाने थेंनारक्त्रेन हले कइनो इमा अय वातादो मोयबु काय चतनाइ जानो खंगदेने हे थबक अरुबक लेरमगनी अदुना चतनारिबो ओइरमगनी ngaraangna अखोइना हायरमलबदिने मोय सुंग हायदना लेगदौबा अदुसु हायहौद्रे इमाना सोइरिने हयेंगसु अमुक्ते चटपियो हायदना नंग खुरा अनिदुदने इमाना हायखिबने होय होय हायदना चखिबने हयेंग हेक चचरनी फरे मादुदि चापि इमतो होंदोलखि वखल सिसुने हे खलौदबा ngaraangta पोट लैफमदा थेंगनारिनि दुकानदा येंगो अदुदबो हायरमदि फरोइद्राबा को सिसुने खंथा हौदबा अदुम लेरमगनी खंदनाने हेक्ता खल्लुबा अदुगदि ओंथोकपा थबा अम हेक तौइदा कइदौबगा यावरजानो मोइबो ngana चतनारि दुदबो युमदा लेरमदे हायसिबो अनाय का यावरजाला नत्रगा कइदौबो यावरजानो आई अमता हंगबो हंगुकीने फिसे होंदोगने अमता चलुकी लाना खनबिनुको अैना नोंमा हंगबा लामिदना अदुगी हेक नोंगामबदा अखोइ पाबुंगना अै थबकि मपालमदा चतलेबको अदु ngaraang खतंग लाकपनेबा अदु हंगबा लाक्ते कायना लाना खनबिगनो अै थबम चथोउदनने ngaraang हेक हलकपगा लाके तौबदुसु अै लाकपदा खितंग थेंदोखरेबा अदुना अदुम फरक तारनी ngasi चतलगेना ngasi लाइनि अदु हक्चांग कैसु थुइदोकपा तौद्रब्रो होय फरे हुजिपुदि कैसु थुइदोकपा तौद्रे अदु कथाय चपिदोइनो कना गायरमिनो खै इमानबी मरुक सेल थेलुसेना हाइबा अदु ngata ngairamo चमिनासेना ngairमिने अदु अचापो खर पोरपनेबा गायमंगदि हावरे अमता लौथरकेको यारनी ए नुंगाइतेदा लेरअबु लौथरके ए आदा फमिसिबो अबि नत्रो मानिने नुपा अमसु यावरिने अै साइ मताइसे चंगसलगने येंगगे मागा फमिनदना लेरिबु नुपा सिबु सेगिद्रबो फजबिगी मबुंगदु नत्रो नोम अखोइ युमदका लाकपदा ngangbada का यावरम नुपादुनि मानिने काय तोइसाना मागा मोसिदगा फमिनदना का वारि सानादना लेसिना अै ngata येंगगे अदो इचम चमना हंगमनिको सोमसे फोन पाइदब्रा अैदि फोन पाइदिए पाइबसु हाइति अदो लानादि खनबिगनुको फोनदो अै अमा लेजरअगे फोन पाइदबसि नुंगाइते हजिक मदमदा फोन लोइना पाइनरबनि लाना खनबिगनुको अै फोन अमा लेजरअगे ए यानी अैदि पाइबसु हाइरोय हाइरेगा पोलकपा मिबु कना लेगिने पाइरगा दुम हाइदुइनि कैनो अदो यानी फोनदि पिरकदुको अै हाइरोय पाइबसु अै तल्लेबा अदो अै मुक चलुखिगेको अै फोनदि अमा लेइरोदौने हौजि अदुम थिलक्तिनिको अै पाइबा हाइरोयदा यानी पिरक्त्रसु कैगिनो अै यानी कोइ लौरोय हाइसिनि याम लानासु खनबिनुदा अै चलुखिगेको कैनो मि तौरिसिबो बबब लागा फमजले अचापसु म्याम पिरम्मे फोनसु मुक लेइनिन तौरम चखरिमे सैबु क्याम तादे अैदि कावखरबा नगादगी खला लेइरे दुम कैसु खलुद्रबनि मि अदुगा अनाबा हंगलाइनि नमुक लाइ तौसि कैनो खंगदेदा अैबु अदम मबुंगा पाव फाबा मिदि मानदि माले मोंग तौसे हाइदि निसा पसा चाबा कातुकान तौंगदबा मिदि मानदे माइ मोंगसि याम चमनदि उइ दुपा सिना चखरबा मतुंगदा माना मोमोनका नोक्तन लेहौरिसिना करी वखलनोबा करीगुम खरदि लैयेबा अै चंगरोय हंगोय कैमता अैना मोय मी लेमदिसु कैगिनोना हंगेना खलगा लापने अदुगा लेरमदि फिबम उरिबा सकतम मसिदबो अैना कमायना नोबा चंगदोइसे चंगरोय युमदोइना चखरगे अैना खंजरमदिबो वखल अदुगा तौथोरबदिसिगा याम थिना खेनरमेमे अैना ख्वाइ यानिंगदबा नुपीदुगी मबुंगदुगनेबा माना फमिनदना नोक्तन का तौ लेरमिसे सिदबु कनाना साउनिङोइदोइनो हाइबनिदा अैगे वखलना यामना हराउना लाए अदुगा उरिबा फिबम मसिदबो या चप चानन हेक थेंगनेये लाउदीबा आइजो असुकुइबा अैना लेरपसे अैना खोइदाजबा अैना नुसिजबा नुपी मत थेंगनदबनि अदुबु इसोरना चानबिदना अैना नुसिजबा खोइदाजबा इंचा तपचाबि अमा थेंगनारे याम हराउइदे पीनि लैनि फोन अतांगबा मु हुजिक लैरोनि अदुगा अै अमुक थिनबा लाकनि हुजिक हाइमा करिनो मी इमाना सुदा हुजिकता फी होंबा चंगिबदा गाइरि लेरमद्रे कराइ चखरबनोना खंदना लेरमलिबनि मी अदुगा नंग साउदना हलैदुबु कैदौरगे खना चैनाबो यावब्रो इचाबो कराइ चलुरिबनोबा इमा हयेंग अबे खोइदा खुरा खोइ थान हैबदो
ꯆꯠꯍꯜꯂꯨꯔꯅꯨ ꯇꯣꯛꯑꯣ ꯍꯥꯏꯗꯣꯛꯑꯔꯣ ꯏꯃꯥꯅꯅꯦ ꯊꯥꯔꯣꯅꯨ ꯑꯩ ꯆꯪꯉꯦ ꯀꯩꯅꯣ ꯃꯤ ꯃꯥꯅ ꯁꯥꯎꯔ ꯂꯥꯛꯑꯒ ꯉꯥꯡꯉꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ ꯀꯩꯗꯧꯕꯒ ꯌꯥꯎꯔꯖꯥꯠꯅꯣ ꯃꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯤ ꯆꯥꯕꯨ ꯈꯟꯅ ꯆꯩꯅꯕꯒ ꯌꯥꯎꯔꯕ꯭ꯔꯕ ꯅꯪꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯃꯤ ꯍꯥꯏꯌꯨ ꯈꯨꯝꯃꯣ ꯏꯃꯥꯅ ꯀꯩꯗꯧꯔꯒꯦ ꯆꯠꯍꯜꯂꯨꯔꯅꯨ ꯏꯃꯥ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯇꯣꯛꯑꯣ ꯆꯠꯍꯜꯂꯨꯔꯅꯨ ꯈꯨꯔꯥ ꯍꯣꯏꯗꯣ ꯍꯥꯏꯗꯣꯛꯑꯣꯔꯣ ꯏꯃꯥꯅ ꯆꯠꯂꯒ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯪꯉꯤꯁꯤꯅ ꯁꯨꯡꯈꯨꯝ ꯈꯨꯝꯗꯦ ꯆꯠꯍꯜꯂꯨꯔꯅꯨ ꯊꯥꯔꯨꯔꯅꯨꯗ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯠꯂꯨ ꯍꯥꯏꯔꯒ ꯆꯠꯄ ꯇꯣꯛꯑꯣ ꯍꯥꯏꯔꯒ ꯇꯣꯛꯄ ꯀꯔꯤꯅꯣꯕ ꯑꯗꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯃꯥꯅ ꯍꯪꯉꯤꯁꯤꯗꯤ ꯁꯨꯡꯈꯨꯝ ꯈꯨꯝꯗꯦ ꯑꯕꯦꯗꯣ ꯏꯃꯥ ꯉꯁꯥꯏ ꯑꯌꯨꯛꯇ ꯃꯣꯏꯗ ꯈꯨꯔꯥ ꯍꯣꯏ ꯆꯠꯂꯨꯕꯗꯣ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦꯅ ꯍꯥꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ꯭ꯔꯥ ꯀꯥꯏꯅ ꯍꯪꯒꯦꯅ ꯆꯠꯂꯨꯕ ꯑꯗꯨꯒ ꯑꯩꯅ ꯅꯨꯡꯁꯤꯒꯗꯕ ꯅꯨꯄꯤ ꯐꯖꯕꯤ ꯍꯥꯏꯗꯨꯒꯤ ꯃꯕꯨꯡꯗꯨꯒ ꯐꯝꯃꯤꯟꯅꯗꯅ ꯅꯣꯛꯇꯅ ꯇꯧ ꯂꯩꯔꯝꯃꯤ ꯏꯃꯥ ꯑꯗꯨ ꯎꯔꯨꯕꯗꯒꯤꯅꯦ ꯑꯩꯁꯦ ꯇꯦꯟꯁꯟ ꯀꯥꯔꯒ ꯁꯥꯎꯅꯤꯡꯉꯒꯅꯦ ꯍꯜꯂꯛꯏꯁꯦ ꯇꯣꯛꯑꯣ ꯍꯥꯏꯍꯜꯂꯨꯔꯅꯨ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯏꯃꯥ ꯈꯨꯔꯥ ꯍꯣꯏꯗ ꯍꯥꯏꯗꯣꯛꯎꯆꯔꯣ ꯀꯔꯤꯅꯣ ꯃꯤ ꯍꯥꯏꯁꯤꯕꯣ ꯃꯤ ꯌꯨꯝ ꯈꯪꯗꯗꯅ ꯍꯪꯕ ꯈꯣꯠꯄ ꯑꯣꯏꯔꯝꯒꯅꯤ ꯃꯤ ꯅꯪꯅ ꯍꯦꯛꯇ ꯍꯦꯟꯅ ꯂꯥꯟꯅ ꯈꯟꯖꯜꯂꯤꯗꯨꯕꯨ ꯀꯔꯤꯅꯣ ꯏꯆꯥꯕꯤꯕꯨ ꯅꯪꯕꯨ ꯈꯪꯗꯕ꯭ꯔꯣ ꯁꯨꯡꯂꯣꯏ ꯂꯣꯏꯅꯗꯕ ꯃꯤꯁꯨ ꯅꯠꯇꯦ ꯅꯣꯡꯃꯇ ꯁꯪꯖꯕ ꯃꯤꯁꯨ ꯅꯠꯇꯦ ꯊꯕꯛ ꯏꯪꯈꯥꯡꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕ ꯏꯆꯥꯗꯨꯅꯕꯨ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯪꯅ ꯈꯜꯂꯤꯗꯣ ꯑꯣꯟꯅ ꯇꯩꯅꯔꯝꯒꯅꯤ ꯅꯪꯅ ꯍꯦꯟꯅ ꯈꯟꯖꯜꯂꯒꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯏꯃꯥ ꯅꯆꯥꯅ ꯏꯃꯤꯠꯃꯛꯅ ꯎꯔꯒ ꯂꯥꯛꯑꯕꯅꯦ ꯑꯩꯅ ꯍꯥꯏꯖꯟꯕ ꯁꯦꯝꯖꯟ ꯁꯥꯖꯟꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗꯅꯦ ꯃꯥꯅ ꯐꯝꯃꯒꯅꯦ ꯅꯣꯛꯇꯅ ꯈꯣꯠꯇꯅ ꯍꯔꯥꯎꯗꯅ ꯇꯧꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯅ ꯀꯨꯏꯅꯅꯦ ꯂꯩꯔꯤꯁꯦ ꯑꯩꯃꯛꯅꯅꯦ ꯎꯔꯛꯏꯁꯦ ꯏꯃꯤꯠꯃꯛꯁꯤꯅ ꯁꯤꯗꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯏꯃꯥ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯦ ꯃꯤꯅ ꯏꯆꯝ ꯆꯝꯅ ꯐꯝꯃꯤꯟꯅꯔꯝꯒꯅꯤꯅ ꯍꯥꯏꯕꯁꯨ ꯊꯥꯖꯗꯦ ꯅꯪꯅ ꯏꯆꯥꯕꯤꯒꯤ ꯋꯥꯈꯜ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯉꯝꯗꯕꯁꯦ ꯁꯥꯎꯅꯤꯡꯉꯤ ꯏꯃꯥ ꯏꯃꯥꯒꯤ ꯋꯥꯈꯜ ꯈꯪꯕ ꯈꯪꯗꯕ ꯇꯣꯛꯈ꯭ꯔꯣ ꯑꯩꯅ ꯎꯔꯛꯑꯕꯅꯤꯅ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯁꯤꯅꯦ ꯑꯩ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯅ ꯊꯥꯔꯨꯔꯅꯨ ꯆꯠꯍꯜꯂꯨꯔꯅꯨ ꯈꯨꯔꯥ ꯍꯣꯏꯗꯣ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯋꯥꯔꯤ ꯂꯣꯏꯔꯦ ꯏꯃꯥ ꯁꯤꯗꯩꯗꯅ ꯃꯌꯥꯝ ꯉꯥꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯈꯪꯗ꯭ꯔꯦ ꯁꯤ ꯃꯇꯥꯡꯁꯤ ꯌꯧꯁꯤꯜꯂꯛꯑꯕꯗꯤ ꯏꯃꯥꯁꯨ ꯀꯣꯛ ꯉꯥꯎꯁꯤꯜꯂꯛꯑꯦ ꯅꯪꯒꯤ ꯊꯣꯛꯄ ꯇꯧꯔꯣ ꯑꯩ ꯊꯣꯛꯑꯦ ꯃꯣꯏ ꯄꯥꯕꯣ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯃꯄꯥꯟ ꯂꯝꯗ ꯄꯨꯔꯒ ꯌꯦꯡꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯤ ꯃꯥꯏ ꯃꯇꯧꯁꯦ ꯃꯃꯥ ꯃꯄꯥꯟ ꯂꯝꯗ ꯄꯨꯗꯨꯅꯁꯨ ꯀꯥꯟꯅꯔꯣꯏꯅꯦꯍꯦ ꯗꯣꯛꯇꯔ ꯑꯗꯨꯅ ꯅꯍꯥꯟ ꯐꯖꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯣ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯜꯂꯨ ꯃꯍꯥꯛꯅ ꯅꯤꯡꯖꯕꯁꯦ ꯊꯨꯡꯍꯟꯕꯤꯌꯨ ꯃꯗꯨꯗꯇ ꯃꯍꯥꯛꯀꯤ ꯑꯅꯥꯕꯁꯦ ꯌꯥꯝꯅ ꯊꯨꯅ ꯐꯔꯛꯀꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯈꯪꯅ ꯈꯪꯅ ꯃꯄꯥꯟ ꯂꯝꯗ ꯄꯨꯔꯒ ꯀꯩꯗꯧꯔꯨꯅꯤ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯃꯄꯥꯟ ꯂꯝꯗ ꯄꯨꯔꯒꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯃꯄꯥꯟ ꯂꯝꯗ ꯄꯨꯔꯕꯁꯨ ꯀꯥꯟꯅꯔꯣꯏꯗꯧꯔꯤꯕꯅꯤꯅꯦꯍꯦ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯨ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯋꯥꯈꯜꯁꯦ ꯏꯐꯛ ꯐꯛꯆꯤꯜꯂꯦ ꯈꯪꯗ꯭ꯔꯦ ꯃꯃꯥ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯂꯩꯕꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯣꯏ ꯄꯥꯕꯣ ꯏꯕꯨꯡ ꯑꯗꯨ ꯌꯨꯝꯗ ꯆꯠꯂꯒ ꯑꯃꯨꯛꯇ ꯈꯣꯡꯗꯣ ꯀꯣꯜꯂꯒ ꯑꯣꯏꯔꯁꯨ ꯍꯥꯏꯖꯔꯨꯁꯤꯔꯣ ꯏꯆꯥꯅꯨꯄꯤꯁꯦ ꯑꯃꯨꯛꯇ ꯊꯋꯥꯏ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯆꯨꯝꯃꯤ ꯃꯃꯥ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯑꯗꯨꯝꯅ ꯈꯜꯂꯝꯂꯤꯕꯅꯤ ꯃꯍꯥꯛꯅ ꯌꯥꯕꯤꯔꯛꯇ꯭ꯔꯕꯁꯨ ꯏꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏꯁꯤꯗ ꯀꯟꯕꯤꯌꯨ ꯃꯇꯝ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯅꯕ ꯈꯤꯇ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯔꯨꯁꯤꯔꯥ ꯍꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯃꯥ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯆꯠꯂꯨꯁꯤꯗꯅ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯍꯧꯖꯤꯛ ꯆꯠꯂꯨꯔꯁꯦ ꯅꯪꯕꯨ ꯐꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯧꯔꯤꯕ꯭ꯔꯣ ꯍꯣꯡꯂꯔꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯀꯩꯒꯤ ꯐꯤ ꯑꯃꯨꯛ ꯍꯣꯡꯗꯣꯏꯅꯣ ꯂꯥꯛꯑꯣ ꯁꯨꯝ ꯆꯠꯂꯁꯤ ꯌꯥꯔꯦ ꯀꯔꯤꯅꯣ ꯃꯤ ꯇꯧꯔꯤꯁꯤꯕꯨ ꯏꯆꯥꯕꯤꯅ ꯈꯜꯂꯤꯁꯤꯕꯨ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯗꯦꯕ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯗꯅꯦ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯂꯩꯕ ꯑꯣꯏꯔꯝꯒꯅꯦꯕ ꯃꯥꯅ ꯍꯦꯟꯅ ꯈꯟꯖꯤꯟꯗꯅꯅꯦ ꯂꯥꯟꯅ ꯇꯧꯗꯅ ꯋꯥꯈꯜ ꯑꯁꯦ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯇꯥꯗ ꯑꯅꯤꯗꯨꯕꯨ ꯑꯃꯨꯛ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯈꯤꯗꯣꯔꯤꯕ꯭ꯔꯥꯕ ꯇꯧꯔꯤꯁꯦ ꯃꯊꯥ ꯁꯥꯏꯌꯦꯕ ꯀꯩꯁꯨ ꯅꯠꯇꯕꯗꯅꯦ ꯀꯣꯛꯁꯦ ꯐꯣꯟꯗꯤ ꯎꯆꯤꯟ ꯂꯩꯔꯛꯑꯦ ꯑꯗꯨꯕꯨ ꯂꯧ ꯌꯥꯗꯧꯗꯤ ꯃꯥꯟꯗꯦꯗ ꯑꯗꯨ ꯅꯝꯗꯅ ꯄꯤꯁꯜꯂꯝꯃ ꯂꯣꯏꯔꯦꯗ ꯁꯤꯝꯁꯨ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯅꯝꯕꯔꯁꯨ ꯑꯩꯉꯣꯟꯗ ꯄꯥꯏꯍꯧꯔꯦ ꯅꯝꯗꯅ ꯄꯤꯁꯜꯂꯝꯃꯒ ꯂꯣꯏꯔꯦ ꯀꯅꯥꯅꯣ ꯃꯄꯥꯟꯗ ꯀꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯁꯤꯅ ꯍꯣ ꯆꯪꯕꯤꯔꯛꯑꯣ ꯌꯥꯅꯤꯌꯦ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦꯕ ꯍꯩꯃꯥ ꯏꯆꯥ ꯐꯖꯕꯤꯒꯤ ꯃꯃꯥꯅꯤꯅꯦꯍꯦ ꯆꯪꯉꯣ ꯂꯥꯛꯑꯣ ꯐꯝꯕꯤꯌꯨ ꯂꯥꯛꯑꯣ ꯐꯝꯕꯤꯌꯨ ꯇꯣ ꯁꯣꯐꯥꯗ ꯐꯝꯕꯤꯌꯨ ꯌꯥꯅꯤꯌꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯤꯁꯤꯕꯨ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯌꯥꯅꯤꯌꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯗꯅ ꯂꯩꯔꯦ ꯆꯥꯎ ꯊꯛꯑꯣ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯑꯉꯥꯎꯕꯤꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯅꯅꯦ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯥ ꯏꯕꯨꯡ ꯑꯗꯨꯗ ꯈꯣꯡ ꯄꯥꯏꯔꯒ ꯈꯨꯔꯨꯝꯕꯁꯨ ꯑꯝꯇ ꯈꯨꯔꯨꯝꯖꯔꯒꯦ ꯍꯥꯏꯗꯅ ꯂꯥꯛꯆꯔꯤꯕꯅꯤ ꯗꯣꯛꯇꯔꯅꯁꯨ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕꯁꯦ ꯊꯨꯡꯍꯟꯕꯤꯌꯨ ꯍꯔꯥꯎꯍꯟꯕꯤꯌꯨ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯝ ꯊꯨꯅ ꯐꯅꯤꯅ ꯍꯥꯏꯕ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯔꯒꯁꯨ ꯐꯔꯣꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯅ ꯏꯕꯨꯡ ꯑꯗꯨꯗ ꯃꯇꯝ ꯈꯤꯇ ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯅꯕ ꯈꯤꯇ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯂꯥꯛꯆꯔꯤꯕꯅꯤ ꯑꯃꯨꯛꯇ ꯏꯆꯦꯅ ꯌꯥꯅꯕ ꯑꯃꯨꯛꯇ ꯍꯥꯏꯅꯕꯤꯌꯨ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇꯗꯅ ꯂꯥꯛꯆꯔꯤꯕꯅꯤ ꯏꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ ꯍꯩꯃꯥ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯀꯔꯤꯅꯣ ꯃꯤ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯏꯆꯥ ꯐꯖꯕꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯇꯥꯕ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯉꯝꯃꯝꯂꯣꯏ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤꯅ ꯑꯩꯁꯨ ꯅꯣꯡꯃꯇ ꯂꯥꯛꯀꯦꯅꯗꯤ ꯈꯜꯂꯝꯂꯤꯕꯅꯤ ꯑꯣ ꯐꯔꯦ ꯑꯩ ꯏꯕꯨꯡꯉꯣꯗꯅꯦ ꯑꯃꯨꯛꯇ ꯍꯪꯂꯨꯈꯤꯒꯦ ꯏꯕꯨꯡꯉꯣ ꯀꯧꯊꯣꯔꯛꯀꯦ ꯉꯥꯛꯇ ꯐꯝꯕꯤꯔꯝꯃꯨꯀꯣ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯉꯍꯥꯟꯗꯒꯤ ꯏꯆꯝ ꯆꯝꯅ ꯌꯥꯝꯅ ꯆꯝꯅ ꯈꯜꯂꯝꯃꯤ ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯃꯅꯨꯡꯗ ꯇꯤꯟ ꯆꯪꯉ ꯂꯩꯔꯝꯃꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ ꯀꯩꯗꯧꯔꯦ ꯏꯃꯥ ꯏꯆꯥ ꯐꯖꯕꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯂꯥꯛꯍꯧꯔꯤ ꯏꯆꯥ ꯐꯖꯕꯤ ꯀꯟꯅ ꯉꯝꯗꯗꯨꯅ ꯂꯩꯔꯦꯌꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯨꯕꯗ
ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯃꯍꯥꯛꯅ ꯅꯤꯡꯖꯔꯤꯕꯗꯨ ꯊꯨꯡꯍꯟꯕꯤꯌꯨ ꯍꯔꯥꯎꯍꯟꯕꯤꯌꯨ ꯃꯕꯨꯛꯅꯤꯡꯗꯣ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯐꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯔꯛꯑꯦ ꯌꯥꯝꯅ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯑꯉꯥꯎꯕꯤꯒ ꯆꯞ ꯃꯥꯟꯅꯔꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯎ ꯊꯛꯎ ꯑꯃꯠꯇ ꯌꯥꯗꯗꯅ ꯂꯩꯔꯦ ꯎꯄꯥꯏ ꯂꯩꯇꯗꯅ ꯏꯆꯥꯒꯤ ꯈꯣꯡ ꯀꯣꯜꯂꯒ ꯍꯥꯏꯖꯔꯕꯁꯨ ꯍꯥꯏꯖꯅꯤ ꯍꯥꯏꯗꯅ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯂꯥꯛꯍꯧꯔꯤ ꯏꯆꯥ ꯑꯃꯨꯛꯇ ꯎꯅꯔꯨ ꯂꯥꯛꯑꯣ ꯏꯃꯥ ꯀꯔꯤꯅꯣ ꯏꯃꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯏꯃꯥ ꯏꯆꯥꯗ ꯃꯣꯏꯅ ꯈꯣꯏꯁꯥꯛ ꯊꯥꯗꯅ ꯈꯗꯛ ꯇꯧꯔꯒ ꯐꯥꯗꯨꯒꯤ ꯍꯣꯠꯅꯔꯤꯕꯅꯦꯃꯦ ꯇꯧꯁꯟꯅꯔꯤꯕꯅꯦ ꯀꯩꯗꯧꯕꯩ ꯅꯥꯔꯝꯗꯣꯏꯅꯣ ꯈꯪꯗꯦ ꯃꯣꯏ ꯅꯥꯕ ꯅꯥꯗꯕ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯀꯅꯣꯌꯣ ꯌꯥꯗꯦꯅ ꯑꯩꯈꯣꯏ ꯏꯃꯥ ꯀꯔꯤꯅꯣ ꯅꯪꯅ ꯁꯥꯎꯒꯠꯂꯛꯂꯤꯕꯗꯨꯕꯨ ꯅꯪ ꯊꯃꯣꯏ ꯀꯟꯃꯜꯂꯤꯀꯣ ꯃꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩ ꯅꯠꯇꯦ ꯃꯥꯕꯨ ꯇꯁꯦꯡꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯇꯣꯛꯈ꯭ꯔꯒꯅꯦ ꯃꯍꯥꯛꯀꯤ ꯑꯅꯥꯕꯁꯤꯗꯅꯦ ꯈꯤꯇꯪ ꯐꯒꯠꯂꯛꯑꯕ ꯃꯇꯨꯡ ꯃꯁꯥꯅ ꯐꯔꯦ ꯍꯥꯏꯔꯀꯥꯟꯗꯣ ꯑꯗꯨꯗ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯈꯣ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯁꯤꯅꯤ ꯃꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯦ ꯃꯇꯝ ꯈꯤꯇꯪ ꯃꯍꯥꯛꯅ ꯁꯣꯟꯊꯗꯨꯅ ꯂꯩꯔꯤꯕ ꯇꯧꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯈꯤꯇꯪ ꯍꯔꯥꯎꯍꯜꯂꯒ ꯃꯁꯥ ꯐꯔꯛꯑꯕ ꯃꯇꯝꯗꯅꯦ ꯀꯩꯁꯨ ꯍꯥꯏꯔꯣꯏꯅꯅꯦ ꯃꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯦ ꯃꯇꯝ ꯈꯖꯤꯛ ꯈꯛꯇ ꯃꯥꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯕꯤꯌꯨꯅꯅꯦ ꯍꯥꯏꯗꯅ ꯂꯩꯍꯧꯔꯤꯕꯁꯦ ꯅꯪ ꯊꯃꯣꯏ ꯀꯟꯃꯜꯂꯤꯀꯣ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤꯅ ꯏꯃꯥꯅ ꯑꯗꯨꯝ ꯊꯥꯖꯔꯕꯗꯤ ꯀꯥꯏꯗ ꯌꯥꯗꯣꯏꯅꯣ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯇꯥꯠꯅꯦ ꯃꯣꯏꯅ ꯄꯥꯝꯂꯤꯕ ꯊꯕꯛꯇꯣ ꯐꯪꯅꯕꯒꯤꯗꯃꯛꯇꯅꯦ ꯃꯣꯏꯅ ꯍꯣꯠꯅꯔꯤꯁꯦ ꯏꯃꯥ ꯁꯤꯗ ꯏꯃꯥꯅ ꯁꯨꯝ ꯊꯥꯖꯔꯒ ꯂꯩꯔꯗꯤ ꯀꯥꯏꯗ ꯌꯥꯗꯣꯏꯅꯣ ꯅꯪ ꯊꯃꯣꯏ ꯀꯟꯃꯜꯂꯤꯀꯣ ꯅꯪꯅ ꯅꯥꯗꯅ ꯁꯤꯒꯅꯤ ꯆꯪꯒꯅꯤ ꯍꯥꯏꯕ ꯐꯥꯎ ꯈꯪꯗꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯍꯣꯠꯅꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯅꯪ ꯂꯣꯏꯅ ꯀꯥꯎꯔꯕ꯭ꯔꯣ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯑꯋꯥꯠ ꯑꯄꯥ ꯑꯝꯇ ꯂꯩꯍꯟꯗꯅ ꯍꯣꯠꯅꯕꯤꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯅꯪꯅ ꯏꯆꯥꯗꯨꯅ ꯍꯧꯖꯤꯛ ꯃꯊꯣꯡ ꯃꯔꯥꯡ ꯈꯪꯗꯗꯅ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯂꯃꯟ ꯁꯤꯡꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯑꯗꯨꯒ ꯅꯪꯅ ꯑꯣꯟꯈꯠꯇꯅ ꯁꯥꯎꯔꯤꯅꯦ ꯐꯔꯦ ꯏꯆꯥꯅꯅꯦ ꯏꯆꯥ ꯐꯖꯕꯤꯒꯤ ꯂꯃꯟ ꯁꯤꯡꯅꯤꯡꯗ꯭ꯔꯕꯗꯤꯅꯦ ꯏꯃꯥ ꯏꯆꯥ ꯉꯁꯤꯗꯒꯤ ꯀꯧꯅꯔꯔꯣꯏꯁꯤ ꯀꯩꯅꯣ ꯏꯃꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯏꯃꯥ ꯉꯥꯡꯉꯤꯗꯨꯕꯨ ꯀꯔꯤꯅꯣ ꯅꯪꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯅꯪꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯆꯪꯕ ꯁꯦꯜ ꯄꯨꯊꯣꯛꯄꯤꯗꯅ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯐꯥꯎ ꯄꯤꯕꯤꯗꯅ ꯃꯇꯦꯡ ꯀꯌꯥ ꯇꯧꯕꯤꯔꯤꯕ ꯏꯆꯥ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯊꯣꯡ ꯃꯔꯥꯡ ꯈꯪꯗꯅ ꯋꯥꯅ ꯅꯥꯗꯨꯅ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯄꯣꯛꯇ꯭ꯔꯤꯕ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯏꯃꯥ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯏꯃꯥ ꯋꯥꯔꯧꯏ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ ꯉꯁꯤꯗꯒꯤ ꯏꯃꯥ ꯏꯆꯥ ꯀꯧꯅꯔꯣꯏꯁꯤꯀꯣ ꯏꯃꯥ ꯅꯆꯥꯕꯨꯁꯨ ꯑꯗꯨ ꯍꯥꯛꯅ ꯂꯥꯟꯅꯁꯨ ꯈꯟꯕꯤꯅꯨꯗ ꯅꯆꯥꯁꯨ ꯊꯃꯣꯏ ꯄꯥꯜꯂꯦ ꯂꯣꯏꯅ ꯈꯪꯉꯤ ꯇꯧꯕꯃꯛꯄꯨ ꯃꯈꯣꯏꯅ ꯉꯥꯡꯈꯤꯕ ꯆꯩꯈꯤꯕꯁꯤꯡ ꯑꯗꯨ ꯈꯜꯂꯨꯕꯗ ꯋꯥꯈꯜ ꯑꯁꯤ ꯁꯨꯝ ꯅꯨꯡꯉꯥꯏꯖꯗꯕꯒꯤ ꯋꯥꯅꯤ ꯐꯔꯦ ꯏꯃꯥ ꯃꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯌꯥꯔꯒꯦ ꯇꯧꯕꯇꯕꯨ ꯃꯥꯒ ꯂꯨꯍꯣꯡ ꯍꯥꯏꯕꯗꯤ ꯑꯩ ꯉꯝꯃꯣꯏ ꯃꯍꯥꯛꯀꯤ ꯑꯅꯥꯕꯗꯨꯅ ꯐꯔꯗꯤ ꯐꯥꯎꯕ ꯑꯩ ꯃꯣꯏꯅ ꯇꯧ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯔꯒꯦ ꯑꯗꯨꯒ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯤ ꯃꯥ ꯅꯆꯥꯗ ꯄꯜꯂꯛꯀꯅꯨ ꯑꯗꯨꯗꯤ ꯌꯥꯕ ꯉꯝꯃꯣꯏ ꯑꯗꯨꯅꯤꯗꯅ ꯅꯪꯒꯤ ꯊꯋꯥꯏ ꯃꯥꯅ ꯀꯟꯕꯤꯈꯤꯕꯅꯤ ꯏꯃꯥꯒꯤꯁꯨ ꯃꯥꯅ ꯄꯥꯡꯕꯤꯈ꯭ꯔꯤꯕ ꯃꯇꯦꯡ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯉꯣ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯋꯥꯗꯨꯅ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯗꯗꯅ ꯆꯦꯜꯂꯕꯗꯤ ꯅꯪꯁꯨꯅꯦ ꯏꯃꯥꯅ ꯁꯥꯎꯔꯛꯂꯤꯕꯗꯣ ꯑꯗꯨꯒꯤꯅꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯃꯣꯏ ꯄꯥꯕꯨꯡ ꯏꯃꯥꯒꯗꯣ ꯑꯝꯇ ꯎꯅꯔꯨ ꯂꯥꯛꯑꯣ ꯏꯃꯥꯗꯨꯗꯤ ꯍꯥꯏꯔꯛꯑꯅꯨ ꯏꯃꯥꯒ ꯑꯗꯨꯝ ꯍꯥꯏꯅꯔꯣ ꯏꯃꯥꯏ ꯊꯣꯛꯄ ꯑꯩ ꯃꯣꯏ ꯎꯅꯍꯜꯂꯅꯨ ꯇꯜꯂꯦꯕ ꯑꯩ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯍꯥꯏꯔꯨꯔꯒꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯀꯨꯏꯅ ꯆꯪꯈ꯭ꯔꯤꯁꯦ ꯌꯥꯗ꯭ꯔꯖꯥꯠꯂꯣ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇ꯭ꯔꯤꯃꯤ ꯈꯪꯗꯦ ꯃꯃꯥ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯗ꯭ꯔꯦ ꯊꯣꯛꯂꯛꯇ꯭ꯔꯦ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯊꯥꯖꯗꯦꯗ ꯊꯣꯛꯂꯛꯑꯦ ꯃꯣꯏ ꯄꯥꯕꯨꯡ ꯏꯁꯥ ꯐꯖꯕꯤꯗꯣ ꯅꯨꯡꯉꯥꯏꯇꯦ ꯃꯍꯥꯛꯅ ꯀꯟꯅ ꯉꯝꯃꯝꯗꯦ ꯍꯥꯏꯕꯁꯤꯗꯤ ꯈꯪꯗꯕꯅꯤꯅ ꯑꯩꯁꯨ ꯅꯣꯡꯃꯇ ꯍꯦꯛ ꯍꯪꯕ ꯂꯥꯛꯇꯦ ꯇꯧꯔꯤꯁꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯀꯔꯤꯅꯣ ꯍꯥꯏꯗꯕ ꯋꯥꯅ ꯍꯥꯏꯗꯕꯤꯗ ꯑꯣꯟꯅ ꯇꯩꯅꯕ ꯋꯥ ꯑꯣꯏꯅ ꯉꯥꯡꯗꯅ ꯂꯩꯔꯤꯁꯤꯕꯨ ꯌꯥꯔꯛꯏꯕ꯭ꯔꯥ ꯌꯥꯔꯛꯇ꯭ꯔꯤꯕꯁꯨ ꯈꯪꯗꯦ ꯑꯗꯣ ꯏꯆꯦ ꯏꯕꯨꯡꯉꯣꯗꯨꯕꯨ ꯌꯥꯔꯛꯇ꯭ꯔꯕ꯭ꯔꯣ ꯍꯩꯃꯥ ꯍꯥꯏꯒꯗꯕ ꯋꯥꯅ ꯍꯥꯏꯗꯗꯅ ꯂꯩꯔꯤꯃꯤ ꯑꯩꯕꯨ ꯍꯣꯏ ꯌꯥꯔꯕꯅꯦ ꯅꯣꯏꯅ ꯍꯥꯏꯕꯗꯨꯃꯛ ꯃꯥꯅ ꯌꯥꯔꯕꯅꯦ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯃꯇꯝꯗꯤ ꯋꯥꯠꯂꯤ ꯑꯗꯨꯗꯤ ꯉꯝꯃꯣꯏ ꯍꯥꯏꯅ ꯍꯥꯏꯗꯅꯅꯦ ꯑꯩꯅ ꯅꯣꯏꯅ ꯍꯥꯏꯕꯗꯨꯃꯛ ꯋꯥꯔꯤꯗꯣ ꯃꯉꯣꯟꯗ ꯄꯨꯝꯕ ꯂꯤꯔꯦ ꯌꯥꯔꯕꯅꯤ ꯃꯇꯥꯃꯤꯅꯤꯅꯦ ꯏꯆꯦꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤꯅꯦ ꯀꯥꯎꯖꯔꯣꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯄꯨꯟꯁꯤ ꯀꯟꯕꯤꯕꯒꯤꯗꯃꯛꯇꯅꯦ ꯏꯆꯦꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯔꯦ ꯍꯥꯏꯅ ꯈꯟꯖꯔꯕꯅꯤ ꯑꯩꯈꯣꯏꯗꯤ ꯋꯥꯈꯜ ꯑꯁꯦ ꯊꯋꯥꯏ ꯋꯥꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯣꯝꯅ ꯍꯣꯠꯅꯕꯤꯗꯅ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯃꯜ ꯑꯃ ꯇꯣꯟꯁꯤꯟꯖꯔꯦ ꯍꯥꯏꯅ ꯈꯟꯖꯔꯕꯅꯤꯀꯣ ꯀꯔꯤꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯨꯋꯣ ꯏꯆꯥ ꯐꯖꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯈ꯭ꯔ ꯄꯣꯠꯅꯤ ꯁꯣꯝꯅꯕꯨꯗꯤ ꯈꯪꯉꯝꯃꯔꯣꯏ ꯋꯥꯔꯤꯁꯤꯡꯁꯦ ꯑꯗꯨ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯂꯤꯖꯔꯒꯦ ꯏꯆꯥ ꯐꯖꯕꯤꯒꯤ ꯂꯃꯟꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯡꯕ ꯉꯝꯒꯗꯒꯦ ꯈꯟꯗꯅꯅꯦ ꯀꯨꯏꯔꯕꯅꯤ ꯑꯩꯈꯣꯏꯅ ꯂꯩꯖꯔꯛꯂꯤꯕꯁꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯅꯦ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯏꯆꯥ ꯐꯖꯕꯤꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯒꯗꯧꯔꯦ ꯈꯟꯕꯗ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯖꯔꯤꯕꯅꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯕꯤꯅꯨꯗ ꯑꯗꯣ ꯉꯥꯛꯇ ꯐꯝꯕꯤꯔꯝꯃꯣ ꯑꯩ ꯆꯥ ꯑꯃꯨꯛꯇ ꯂꯣꯜꯂꯛꯀꯦ ꯀꯨꯏꯔꯣꯏ ꯉꯥꯛ ꯈꯛꯇꯅꯤ ꯍꯣꯏ ꯏꯆꯦ ꯑꯗꯣ ꯆꯥꯕꯨꯗꯤ ꯊꯛꯅꯤꯡꯉꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯍꯟꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯅꯤꯃꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯅ ꯁꯣꯝꯗꯅꯦ ꯂꯩꯍꯧꯔꯤꯕ ꯐꯤꯕꯝꯗꯣ ꯈꯜꯂꯨꯕꯗꯅꯦ ꯆꯥꯁꯨ ꯊꯛꯅꯤꯡꯉꯤ ꯊꯨꯅꯁꯨ ꯍꯟꯅꯤꯡꯉꯤ ꯇꯧꯔꯤꯁꯦ ꯍꯣꯏ ꯆꯨꯝꯃꯤ ꯏꯆꯥ ꯑꯗꯨꯅ ꯂꯩꯍꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒꯤ ꯈꯜꯂꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯆꯠꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯆꯥꯁꯤ ꯊꯛꯇꯅ ꯆꯠꯂꯕꯁꯨ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯋꯥꯔꯧꯕꯤꯔꯅꯨ ꯑꯩꯈꯣꯏ ꯆꯥ ꯊꯛꯇꯅ ꯏꯆꯥ ꯑꯗꯨꯅ ꯂꯩꯍꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒꯤ ꯈꯜꯂꯒ
ꯑꯩꯈꯣꯏ ꯍꯟꯈꯤꯅꯕ ꯇꯧꯖꯔꯒꯦ ꯋꯥꯔꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ ꯍꯌꯦꯡ ꯑꯃꯨꯛ ꯆꯥꯛ ꯑꯣꯏꯅ ꯆꯔꯥ ꯑꯃ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤꯗ ꯀꯨꯏꯔꯣꯏꯌꯦ ꯀꯩꯅꯣ ꯆꯥ ꯒꯤꯂꯥꯁ ꯑꯅꯤ ꯑꯍꯨꯝꯇꯪ ꯂꯣꯟꯕꯕꯨ ꯉꯥ ꯈꯛꯇꯅꯦ ꯉꯥꯛꯇ ꯐꯝꯃꯝꯃꯣꯕ ꯁꯦ ꯆꯥꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯊꯛꯃꯤꯟꯅꯔꯁꯦꯕ ꯆꯥꯁꯨ ꯊꯛꯅꯤꯡꯉꯦ ꯑꯗꯨꯕꯨꯅꯦ ꯏꯆꯥꯅꯨꯄꯤꯅ ꯂꯩꯍꯧꯔꯤꯕ ꯐꯤꯕꯝꯗꯨꯒꯤ ꯈꯜꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯁꯦ ꯌꯥꯝ ꯊꯨꯅ ꯆꯠꯅꯤꯡꯉꯦꯕ ꯄꯥꯎꯁꯦ ꯍꯌꯦꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯅꯅꯦ ꯍꯌꯦꯡ ꯑꯣꯏꯅꯅꯦ ꯆꯥꯛ ꯑꯣꯏꯅ ꯆꯔꯥ ꯑꯃ ꯆꯥꯔꯁꯦꯕ ꯉꯁꯤꯒꯤꯗꯤ ꯍꯟꯅꯕ ꯇꯧꯔꯒꯦꯁꯦ ꯑꯁ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯜꯂꯣ ꯍꯌꯦꯡ ꯑꯣꯏꯅꯅꯦ ꯀꯩꯅꯣꯝꯃ ꯆꯥꯛꯂ ꯀꯔꯤꯅꯣ ꯆꯥꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯍꯦꯛ ꯇꯧꯔꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯜꯂꯣ ꯍꯣꯏ ꯏꯆꯦ ꯍꯌꯦꯡꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯦꯛꯇ ꯂꯥꯛꯑꯒꯦ ꯑꯗꯨꯒꯅꯦ ꯆꯥꯛ ꯆꯔꯥ ꯑꯃ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯦ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯍꯌꯦꯡ ꯑꯣꯏꯅꯅꯦ ꯆꯥꯛ ꯆꯔꯥ ꯑꯃ ꯄꯨꯟꯅ ꯍꯦꯛ ꯆꯥꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏꯗ ꯍꯦꯛ ꯂꯥꯛꯑꯣ ꯏꯆꯦ ꯑꯗꯣ ꯋꯥꯐꯝ ꯑꯃꯇ ꯏꯆꯥꯅꯨꯄꯤꯗꯅ ꯂꯩꯍꯧꯔꯤꯕ ꯐꯤꯕꯝꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯏꯕꯨꯡꯉꯣꯁꯦ ꯍꯧꯖꯤꯛ ꯉꯥꯛꯇ ꯂꯥꯛꯍꯟꯅꯤꯡꯈ꯭ꯔꯦꯗ ꯑꯩꯕꯣ ꯃꯥꯅ ꯍꯣꯔꯦꯟ ꯍꯟꯈꯤꯕꯗꯅꯦ ꯒꯥꯔꯤ ꯄꯨꯔꯒ ꯑꯗꯨꯝ ꯍꯟꯒꯦ ꯍꯥꯏꯕꯁꯨ ꯌꯥꯅꯤꯌꯦ ꯑꯗꯣ ꯃꯥꯅ ꯒꯥꯔꯤ ꯄꯨꯕ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯂꯩꯌꯦꯕ ꯑꯗꯨꯗ ꯑꯗꯨꯝ ꯊꯤꯜꯍꯟꯖꯒꯦꯕ ꯍꯣꯏꯅꯦ ꯏꯆꯥꯅꯨꯄꯤ ꯑꯗꯨꯅ ꯂꯩꯍꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒꯤ ꯈꯜꯂꯨꯔꯕꯗꯤ ꯏꯕꯨꯡꯉꯣ ꯑꯁꯤ ꯉꯥꯛꯇꯪ ꯂꯥꯛꯇꯨꯅ ꯏꯆꯥ ꯑꯗꯨꯕꯨ ꯉꯥꯛꯇ ꯍꯔꯥꯎꯍꯜꯂꯕꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯅꯤꯗ ꯍꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯉꯥꯛꯇ ꯐꯝꯕꯤꯔꯝꯃꯣ ꯑꯩ ꯏꯕꯨꯡꯉꯣꯗ ꯑꯃꯨꯛꯇ ꯍꯪꯂꯨꯈꯤꯒꯦ ꯃꯣꯏ ꯐꯕꯣ ꯑꯁꯤ ꯏꯆꯦ ꯁꯦꯝꯕꯕꯨ ꯌꯥꯝ ꯐꯗ꯭ꯔꯣ ꯑꯁ ꯑꯩꯅ ꯃꯃꯥꯡꯗ ꯉꯥꯡꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯈꯜꯂꯨꯔꯒ ꯏꯇꯣꯝꯇ ꯄꯪꯏꯇ ꯏꯀꯥꯏꯔꯤꯃꯤ ꯇꯧꯔꯤꯁꯦ ꯃꯃꯥ ꯑꯗꯨꯅꯤꯅꯦꯍꯦ ꯃꯤꯕꯨ ꯎꯕꯒ ꯍꯦꯛꯇ ꯍꯥꯟꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯕꯗꯣ ꯇꯧꯒꯅꯨꯅ ꯍꯥꯏꯔꯤꯕꯗꯣ ꯅꯪꯁꯨꯅꯦ ꯃꯗꯨꯒꯤ ꯍꯩꯅꯕꯤꯗꯣ ꯁꯦꯝꯗꯣꯛꯎꯀꯣ ꯇꯨꯡꯗ ꯅꯤꯡꯉꯝꯂꯛꯇꯕ ꯀꯌꯥ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯃꯤꯕꯨ ꯍꯟꯊꯅ ꯈꯟꯕ ꯉꯥꯡꯕ ꯀꯔꯤꯃꯠꯇ ꯌꯥꯗꯦ ꯆꯞ ꯃꯥꯟꯅꯕ ꯋꯥꯈꯜꯗ ꯈꯟꯒꯗꯕꯅꯤꯀꯣ ꯏꯃꯥ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯏꯕꯨꯡꯉꯣ ꯏꯆꯥ ꯐꯖꯕꯤꯗꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯗꯅ ꯂꯩꯔꯛꯂꯤꯕꯁꯤ ꯀꯨꯏꯔꯕ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯍꯥꯏꯔꯤꯕꯅ ꯅꯪ ꯉꯥꯛꯇ ꯍꯧꯖꯤꯛ ꯃꯈꯣꯏꯒ ꯆꯠꯃꯤꯟꯅꯈꯤꯁꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯤꯜꯂꯛꯀꯦꯅ ꯍꯥꯏꯔꯤꯕ ꯉꯥꯛꯇꯅꯦ ꯅꯪꯅ ꯍꯔꯥꯎ ꯇꯧꯕꯤꯗꯅꯅꯦ ꯃꯍꯥꯛꯁꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯅ ꯈꯣꯠꯇꯅ ꯍꯤꯗꯥꯛ ꯒꯨꯂꯤꯒꯥꯇꯣ ꯑꯝꯇ ꯄꯤꯖꯕꯤꯗꯅꯅꯦ ꯍꯔꯥꯎ ꯑꯃꯨꯛꯇ ꯇꯧꯕꯤꯅꯕ ꯉꯥꯛꯇ ꯆꯠꯂꯨꯁꯦꯅ ꯍꯥꯏꯔꯤꯕ ꯉꯥꯛꯇ ꯆꯠꯂꯨꯒꯦꯔꯣ ꯑꯁ ꯏꯃꯥ ꯑꯁ ꯍꯧꯖꯤꯛ ꯊꯦꯡꯉꯀꯥꯟꯁꯤꯗꯕ ꯑꯩ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯀꯦꯅ ꯑꯝꯇ ꯍꯥꯏꯈꯣꯕ ꯑꯩ ꯍꯌꯦꯡ ꯑꯣꯐꯤꯁꯇ ꯍꯜꯂꯛꯄꯗ ꯆꯪꯉꯛꯀꯦꯅ ꯏꯁꯥꯗꯤ ꯏꯃꯥꯅ ꯍꯥꯏꯕꯗꯅꯦ ꯃꯇꯝ ꯄꯨꯝꯕꯗ ꯌꯥꯗꯨꯅꯇ ꯂꯥꯛꯄꯅꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯂꯥꯛꯑꯣ ꯏꯃꯥ ꯊꯣꯛꯑꯝꯃꯒꯦꯀꯣ ꯉꯥꯛꯇ ꯆꯠꯂꯨ ꯂꯥꯛꯑꯣ ꯀꯔꯤꯅꯣ ꯇꯧꯕꯤꯗꯅꯅꯦ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯥꯇꯣ ꯄꯤꯖꯕꯤꯔꯝꯃꯨ ꯆꯥꯛꯀꯥꯇꯣ ꯆꯥꯍꯟꯗꯅ ꯍꯔꯥꯎ ꯉꯥꯛꯇ ꯇꯧꯕꯤꯔꯨ ꯂꯥꯛꯑꯣ ꯏꯃꯥ ꯊꯣꯛꯑꯦꯀꯣ ꯑꯁ ꯏꯃꯥ ꯑꯩ ꯍꯌꯦꯡ ꯑꯣꯐꯤꯁꯇ ꯍꯜꯂꯛꯄꯗ ꯆꯪꯉꯛꯑꯒꯦꯅ ꯑꯝꯇ ꯍꯥꯏꯈ꯭ꯔꯣꯕ ꯑꯩ ꯇꯜꯂꯦ ꯍꯧꯖꯤꯛ ꯆꯠꯄꯗꯣ ꯌꯥꯗꯦ ꯂꯥꯛꯑꯣꯀꯣ ꯏꯃꯥ ꯉꯥꯏꯗꯅ ꯂꯩꯔꯝꯃꯒꯦ ꯃꯣꯏ ꯉꯥꯏꯍꯧꯔꯤꯕꯅꯤ ꯊꯣꯛꯂꯛꯑꯣ ꯉꯥꯛꯇꯪ ꯆꯠꯄꯤꯔꯣ ꯂꯥꯛꯑꯣꯁꯦ ꯍꯣꯔꯦꯟ ꯃꯔꯥꯏꯅ ꯍꯦꯛ ꯊꯤꯟꯖꯔꯛꯀꯅꯤ ꯃꯤ ꯅꯪꯕꯨ ꯂꯥꯛꯑꯣ ꯑꯩ ꯊꯣꯛꯑꯦꯀോ ꯀꯔꯤꯅꯣ ꯃꯤ ꯇꯧꯔꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯊꯣꯛꯏꯁꯤꯕꯨ ꯒ꯭ꯌꯥꯟꯒ ꯑꯝꯇ ꯇꯥꯗ꯭ꯔꯦꯃꯤ ꯍꯣꯏꯅꯁꯨ ꯍꯥꯏꯗꯣꯛꯈꯤꯒꯨꯝ ꯇꯧ ꯑꯁ ꯑꯩꯅ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯈ꯭ꯔꯤꯕꯁꯦ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯩ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯅꯠꯇꯦ ꯃꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯨꯔꯒ ꯑꯩꯉꯣꯟꯗ ꯄꯥꯡꯕꯤꯔꯝꯕ ꯇꯧꯕꯤꯔꯝꯕꯗꯨꯒꯤ ꯈꯜꯂꯨꯕꯗ ꯑꯃꯔꯣꯝꯗ ꯌꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯕꯨ ꯂꯨꯍꯣꯡꯗꯨꯅ ꯑꯩꯅ ꯂꯩꯕ ꯈꯣꯠꯄꯒ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯗꯤ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯂꯩꯇꯦ ꯃꯍꯥꯛꯅ ꯅꯥꯕ ꯈꯔ ꯐꯔ ꯀꯜꯂꯦ ꯍꯥꯏꯔ ꯀꯥꯟꯗꯅꯦ ꯑꯩ ꯃꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯝꯇ ꯌꯥꯔꯣꯏ ꯑꯩꯒꯤ ꯑꯅꯥꯕ ꯀꯩꯗꯧꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅ ꯏꯃꯥꯅ ꯑꯗꯨꯝ ꯍꯥꯏꯕꯁꯤꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯈꯜꯂꯨꯔꯒ ꯃꯥꯒꯤ ꯂꯃꯟ ꯑꯃꯗꯤ ꯇꯣꯜꯂꯦ ꯈꯟꯗꯅ ꯉꯥꯟꯗꯩ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯁꯤꯡꯗꯣꯛꯈ꯭ꯔꯒꯦ ꯉꯥꯛꯇꯪ ꯆꯠꯄꯤꯔꯨꯔꯒꯦ ꯇꯣꯝꯄꯣꯛꯅ ꯐꯖꯕꯤ ꯈꯣꯏꯗ ꯆꯠꯂꯤꯕ ꯑꯁꯤ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯈꯣꯏꯅ ꯍꯥꯏꯕ ꯌꯥꯕꯒꯤ ꯅꯠꯂꯝꯗꯦ ꯃꯉꯣꯟꯗ ꯄꯥꯡꯕꯤꯈꯤꯕ ꯃꯇꯦꯡꯁꯤꯡ ꯑꯗꯨꯒꯤ ꯂꯃꯟ ꯁꯤꯡꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗ ꯆꯠꯂꯤꯕ ꯑꯣꯏꯔꯝꯃꯤ